मतंगी मणिपुरी वारी की यूट्यूब चैनल असुब ताबीरिबा ख्वाई पुम्नमकपु तरामना उक्चरी ngasi amu puduna laksari miyamgidamukta lesabi laba ahum suba saru hauji wari asi makha taminarasi nupi aduna hanagi samas amade hakrabani ani amaga mu hapabadi sani ne umorok ni ne langlena yani da ine yam sabani masagi hana kashu tawida hoi hoi hapage mathoina tapna hare as amukne salan sadana to orani ko langle kashu to rohe yengdi yengo ibungo nakhoi gi singju haido sida leirese bora khara su hapabani machi sida tolaga piro oro natraga nakhoi adum to chagero pritamna to piro ani ne hoi hoi se samasina ne sida hapagi ko Pritam na singju plate tu pura ga thulai Rakesh na singju du yeng laga bah machu sidi tin dum yoli ne Sampras na ai di janin de Pritam na mu kariya nang na sa jani lai na tro sakta ji ga cha da ba yaro shimin ni na as ai di morok se kaya hin da tawbani mi langlena chana hari mi singse maring jendi lekte bako sinda khak khan mi sa ma oi re ma thoi aine ne wangang na kilin thinin ni je sampras mami to langlen da perap yeng laga singju do spoon ama ani phat phat husili saijin baga morok ki reaction palai mami to langlen da amu muk yeng laga morok to sa da ba sai pritam na bye how bro Sampras sawo lang po chak po sang bo to raga cha raga yengu dana Rakesh na mo ngomani ni sidia ani dusu spoon amam phat phat huchili Rakesh ti mamit mana lang thurai hus sidi sai hem mathoina amo thot lawo morok si phawba chaba ngamdaba mi su leram doini ko langlena yamna leiba janida aduhumba mi dudi ahum dusu ikai boy sang boy toraga sisa toraga plate tuma nampuda minute taruk teret telu sinkre Sampras chama chapi ama sat langboy kai boy piram laga chanchat tokre ani dusu inaki nupi aduna haima makoi ahum se on thong kan khreda hoi ni mai ni haidana on thong thunu bisa khre wani mathoina kan bane ne langlena amu kamdawia yam ho khodana phajaram lani ne hojikya as hayeng mi wa mu ta ni go langle smwa lo de ka do du no moina la ose bel taram lani chalase class manungda ahum do phamba ngamaktabudagi suti longnaba letter amumam iraga principal room da lai Pritam mabuk tu pairaga oi ma puk se yadre da karinong gi singju jaru no do ek tawre da singju ga pong ki re Rakesh na amo ai di yadre toilet amu tang le kamai taw ne Sampras na amo lip salora na yum de am thuna salase natra de pharak tarani sir amuk to sangjara ke dore chango Pritam na sir lip letter simata table thamjara gi sir kari gi letter no ne hai siri noi ahum pulakira kai no ne noi amata sunatana ahum class amadagi pulap lipiba yaro kai to bagino sengna hayo parents sing the paupini ko noi langphang kari kra to dora Rakesh na nase dia sir ekoi phibam ma sa dre du ni sir please aruba case ne de kari case no ha Rakesh sugat laga sir ekoi diarrhea to bo hore phibam ma ta dre sidi
ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯛꯂꯅꯤ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯧꯔꯒꯦ ꯁꯥꯔ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯗꯥꯏꯔꯤꯌꯥꯕꯨ ꯅꯣꯏ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯇꯧꯕ꯭ꯔꯥꯅꯦ ꯁꯝꯄ꯭ꯔꯥꯁꯅ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛꯇꯣ ꯀꯩ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯡꯖꯨ ꯌꯣꯟꯕ ꯏꯅꯦ ꯑꯗꯨꯅ ꯀꯥꯎꯗꯅ ꯍꯦꯟꯖꯤꯟꯅ ꯊꯥꯛꯆꯤꯜꯂꯕ ꯃꯥꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯦ ꯁꯥꯔ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯁꯥꯔ ꯑꯃꯨꯛꯇ ꯇꯟꯖꯥꯗꯨꯗ ꯔꯥꯀꯦꯁꯇꯨ ꯃꯕꯨꯛꯇꯣ ꯒꯨ ꯂꯥꯎꯅ ꯍꯧꯅ ꯈꯣꯡꯉꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯅꯣꯏꯒꯤꯁꯦ ꯐꯤꯕꯝ ꯑꯃꯅꯤ ꯐꯖꯅ ꯍꯜꯂꯨꯀꯣ ꯃꯇꯨꯡꯗꯗꯤꯅꯦ ꯌꯦꯡꯉꯒ ꯆꯥꯎꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯍꯨꯝꯗꯨ ꯆꯦꯟꯊꯣꯔꯛꯑꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝ ꯇꯥꯅ ꯍꯟꯅꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯕꯦꯃꯥ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯃ ꯍꯥꯏꯕꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤꯅꯦ ꯈꯥꯡꯉꯣ ꯏꯕꯦꯝꯃ ꯍꯟꯗꯛꯀꯤ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯂꯧꯒꯦꯅ ꯍꯥꯏꯅꯔꯤ ꯃꯗꯨꯅ ꯌꯥꯔꯒꯗꯤꯅꯦ ꯅꯪꯒꯤꯗꯣ ꯑꯃꯠꯇꯗꯤ ꯂꯩꯔꯁꯤ ꯍꯣꯏ ꯈꯨꯔꯥ ꯇꯣꯃꯥꯂꯣꯗꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯏꯃꯥ ꯅꯍꯥꯟꯗꯒꯤ ꯂꯥꯛꯇ꯭ꯔꯤ ꯐꯔꯕꯅꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯅꯤ ꯑꯗꯨꯝꯅ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯍꯜꯅꯤꯅꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥꯅꯦꯅ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯃꯒꯁꯨ ꯂꯩꯗꯥꯏꯅꯦ ꯃꯗꯨꯃꯁꯨꯅꯦ ꯅꯨꯡꯁꯤꯗꯕ ꯅꯥꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗꯅꯦ ꯃꯃꯤꯠꯇꯣ ꯐꯩ ꯐꯩꯗꯅ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯃꯥꯁꯨꯅꯦ ꯑꯃꯨꯛꯇꯪꯗꯤ ꯁꯣꯏꯔꯣꯏꯗꯣꯏꯅꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯔꯒꯦ नुपी नंगना नुपागा सिंगनबा तहैदेको मानरुनु कानादिसे लाओ लाओ चाक चाथोक्लरो लाओ से स्कूल दसो हैनदबा मी मैम याउरे मी यामना उसित्तबा थैबी मीगा मानरगा नंग खना जैनरुनुको इमागिदिने नंगना थंतने सोइबा ngamba हाइबसे तंबा ngamba नते नंग भाप ताव कोइबेमा होइबा इमा लाओ लाओ चाररोसे कई हिंजांग नो थांजिंगा मरोइगा थोंबने बोरासु लेरेसे इमा दि चारोइद्रो इमा दि चाबा कुइद्रिये नंग चाथो चारो चारो इमा कदौरगे आई ट्यूशन अमा तंगदि चतनिंगबने इमा मैथ्स किजे आई खितंग ग्यान ताबा वाटले थंबाल सोर सांगना होंदोकलगा नंगबु अफबा ओजा अमदा इमा सुने नंगबु प्राइवेट तमहनिंगबने अदुबु सुम हाइबने इमा स्कूल द मुन्ना तारगा खंगदबा ग्यान तादबदो ओजादा दुम हंगागा याइदे इमा तमद्रसु यानिबा आई सुम भाव अमा तौरे इमा थंबाल मचागी मतौदु खंगदबा नते अदुबु कई उपाय लेरी तुमिन्ना मचाना चाक चाबदु येंगलगा ले सोमदना संप्रास ज्ञान मेन ताद्रे टॉयलेट चंगबदा इना खुनबी करी चासलुरगे नंबो हो सिंजू चारुरे सिंजू अइना मफम मरांग खंगदना पोचै पंगसादा चारुनु ना हाइड्रो नंबो बुंबा नंगसे ज्ञान ओन थोकना ताखिद्रेदको नंग ngangnabadane ai haisine ai se o tu se chaसिलु ai इसिंग खरा सालुगे थोंगो चिनिगा तौरगने थकनबा फ्रिज मनुंगदने ORS लेरंगनी मदो लौथोगने मदुम तहान थकसिलु इबुंगो मा अस अयं वारेबा कुबेर चंगलक्तुना हाय कैदौरे हारिनोने हो सिंजू चारुरे ये थिरम जेली दुगी ए नंबो सिंजू पांगना चाददाइने ओंथोकपनिदा चलो चलो हिदाकदो इंथिजना चासलगने पोथारो नीलम सुरुक चलक्तुना बुंबा कैदौरे हाइनो पाबो डायरिया तौरेन हे कयाम कन्ना तौरिनो पाबो हॉस्पिटल दा चसिरो नत्रगा डॉक्टर अमा कौसिरा नंग पाबुंग थोइबेगी मचानुपा रोबातो अमुक्ता कौ हेबेमा अखोय पाबुंग आई कॉल तौगे नीलम मोबाइल लौथोगा रोबाट कॉल तौवे रोबाटना हेलो नीलम कैदौरे तामो हजिक ड्यूटी लेरिब्रो कैदौरगे हायो यानी अरुबा कइसु लेते अखोय बुंबदो मसासे याद्रे मबुक साक्तनाने अखोय बाउक्ता अमुक्ता लाक्पिगेरा
ꯍꯣꯏ ꯌꯥꯏꯌꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯇꯥꯃꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯑꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅꯦ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛꯇ ꯄꯤꯊꯛꯎꯈꯤꯒꯦ ꯈꯔ ꯐꯅꯕ ꯀꯨꯕꯦꯔꯅ ꯆꯠꯂꯣ ꯆꯠꯂꯣ ꯋꯥꯔꯝꯂꯅꯤ ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯦ ꯔꯣꯕꯥꯔꯠ ꯂꯥꯛꯇꯨꯅ ꯁꯝꯄ꯭ꯔꯥꯁꯄꯨ ꯌꯦꯡꯂꯝꯃꯤ ꯔꯣꯕꯥꯔꯠꯅ ꯉꯥꯏꯍꯥꯛꯀꯤ ꯄꯨꯛ ꯆꯥꯛꯄꯗꯣ ꯁꯤ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒ ꯐꯔꯅꯤ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯔꯣꯛꯇꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯊꯧ ꯅꯥꯐꯨꯗꯣ ꯀꯩ ꯆꯥꯔꯨꯗꯨꯕꯣ ꯍꯥ ꯐꯤꯕꯝ ꯑꯃꯅ ꯌꯥꯗꯗꯅ ꯅꯝꯗꯅ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯆꯥꯔꯨꯕꯅꯤ ꯇꯥꯃꯣ ꯃꯣꯔꯣꯛꯇꯨꯕꯨ ꯀꯔꯤꯒꯤ ꯑꯔꯨꯕ ꯐꯤꯕꯝꯅꯣꯅꯦ ꯅꯠꯇꯦ ꯆꯦꯂꯦꯟꯖꯀ ꯇꯧꯔꯤꯔꯕ ꯑꯁ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯊꯧꯅꯥ ꯎꯠꯀꯦ ꯀꯥꯏꯅ ꯅꯨꯄꯤ ꯃꯃꯥꯡꯗ ꯎꯠꯂꯤꯔꯕ ꯀꯥꯏꯗꯩꯅꯣꯗ ꯇꯥꯃꯣ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯂꯩꯔꯨꯅꯨ ꯂꯩꯔꯨꯅꯨ ꯐꯔꯦꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯏꯅꯥꯛ ꯈꯨꯟꯕꯤ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯆꯥꯒ ꯊꯛꯈꯤꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯥꯗꯅꯦ ꯀꯨꯝꯂꯁꯤ ꯌꯥꯔꯅꯤꯗ ꯏꯃꯥ ꯌꯥꯗꯦ ꯌꯥꯗꯦ ꯊꯛꯀꯗꯕꯅꯤ ꯅꯆꯟꯅꯅꯦ ꯆꯥ ꯂꯧꯔꯤꯕꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠꯁꯨ ꯍꯧꯅꯤꯅ ꯀꯟꯅ ꯍꯧꯍꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯝꯂꯁꯤ ꯍꯣꯏ ꯏꯃꯥ ꯅꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯍꯣꯏꯗꯤ ꯀꯝꯗꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯊꯣꯏꯅ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯤꯌꯦ ꯏꯃꯥ ꯍꯣꯏꯗ ꯅꯥꯕꯁꯨ ꯌꯥꯄꯣꯟꯇꯦꯗ ꯏꯆꯥ ꯗꯣꯛꯇꯔ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯅ ꯅꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯍꯣꯏꯗꯤ ꯅꯥꯔꯔꯣꯏꯗ ꯄꯥꯛꯅ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤꯕ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯐꯝꯗꯨꯅ ꯂꯩ ꯅꯤꯂꯝꯅ ꯄ꯭ꯂꯦꯠ 2 ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯆꯥꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯆꯥ ꯊꯛꯁꯤ ꯁꯤꯅ ꯑꯣꯝꯂꯦꯠꯅꯦ ꯔꯣꯕꯥꯔꯠꯅ ꯑꯁ ꯌꯥꯔꯅꯤꯗ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯑꯃꯨꯛ ꯌꯥꯗꯦ ꯌꯥꯗꯦ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯁꯤꯈꯛ ꯆꯥꯕꯕꯨ ꯀꯩꯅꯣ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯕꯗꯤ ꯌꯥꯕꯅꯦ ꯀꯨꯕꯦꯔꯅ ꯑꯃꯨꯛ ꯔꯣꯕꯥꯔꯠ ꯄꯥꯕꯨꯡ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯄꯥꯕꯨꯡ ꯀꯨꯕꯦꯔꯅ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯁꯦ ꯀꯥꯎꯈꯤꯅꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯑꯣꯅ ꯈꯔ ꯇꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯇꯝꯖꯒꯦ ꯄꯥꯕꯨꯡ ꯅꯤꯂꯝꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯕꯗꯨꯗ ꯁꯨꯝ ꯆꯥꯛ ꯂꯥꯝꯃꯝꯒꯗ꯭ꯔꯥꯅ ꯇꯧꯕꯅꯤ ꯇꯥꯃꯣ ꯆꯥꯁꯟꯕꯤꯌꯨ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯏꯃꯥ ꯁꯝꯄ꯭ꯔꯥꯁꯦ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯄꯤꯖꯅꯕ ꯇꯧꯕꯤꯌꯣ ꯃꯕꯨꯛꯁꯦ ꯄꯨꯔꯥ ꯍꯥꯡꯍꯜꯂꯕꯗꯤ ꯐꯠꯇꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯣꯡꯂꯒꯦ ꯔꯥꯀꯦꯁꯀꯤ ꯃꯌꯨꯝꯗꯅꯤ ꯃꯃꯥꯅ ꯃꯆꯥꯗ ꯉꯥꯡꯕꯗ ꯈꯣꯡ ꯍꯥꯝꯊꯕꯝꯒ ꯈꯪꯗ꯭ꯔꯦ ꯎꯔꯤ ꯈꯨꯗꯤꯡꯒꯤ ꯉꯥꯡꯉꯦ ꯃꯦꯝꯆꯥ ꯒ꯭ꯌꯥꯟ ꯈꯤꯇ ꯇꯥꯎ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯅꯪꯅꯅꯦ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯇꯦ ꯃꯤꯅ ꯇꯨꯏꯁꯟ ꯆꯠꯂꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯒꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯅꯪꯅ ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯍꯌꯦꯡꯋꯥꯏꯅꯦ ꯃꯤꯔꯦꯝ ꯑꯣꯏꯔꯅꯤꯅꯦ ꯅꯄꯨꯟꯁꯤꯗꯣ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯏꯁꯩ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯀꯣꯏꯕꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯑꯁ ꯄꯂꯦꯝ ꯑꯩꯀꯣ ꯑꯁ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯄꯅꯦ ꯑꯁ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨꯕ ꯆꯥꯛꯇꯅꯕꯅꯦ ꯑꯣꯇꯨꯗꯣ ꯆꯥꯎ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯅꯠꯇꯦ ꯃꯣꯔꯣꯛꯇꯨꯕꯨ ꯁꯥꯔꯦ ꯈꯪꯂꯗꯤ ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯆꯥꯔꯒ ꯀꯣꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯅꯊꯤꯕꯣꯡꯗꯨꯕꯨ ꯀꯌꯥꯝ ꯆꯥꯅꯤꯡꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦꯀꯣ ꯑꯩ ꯑꯣꯇꯨꯒ ꯑꯃꯠꯇ ꯆꯥꯕꯤꯔꯔꯣꯏ ꯊꯤ ꯐꯥꯏꯗꯔꯒ ꯀꯣꯛ ꯁꯤꯈꯤꯅꯤꯀꯣ ꯆꯠꯂꯣꯕ ꯏꯃꯥ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯂꯣꯟꯕꯤꯔꯛꯑꯣꯕ ꯍꯣ ꯁꯤꯔꯣ ꯃꯁꯤꯗꯤꯕ ꯁꯦ ꯒꯨꯂꯤꯁꯤꯗ ꯂꯩꯔꯦ ꯆꯥꯁꯤꯜꯂꯨ ORSꯒꯅꯦ ꯊꯛꯆꯤꯜꯂꯨꯁꯦ ꯍꯣꯏꯕ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ ꯁꯛꯇꯥ ꯑꯁꯤꯗꯤ ꯃꯦꯝꯆꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯥꯀꯦꯁ ꯄ꯭ꯔꯤꯇꯝꯗ ꯀꯣꯜ ꯇꯧꯏ ꯄ꯭ꯔꯤꯇꯝꯅ ꯑꯁ ꯍꯜꯂꯣ ꯚꯥꯏ ꯄꯥꯏꯌꯣ ꯉꯥꯏꯈꯣ ꯑꯃꯗꯣ ꯀꯣꯜ ꯇꯧꯒꯦ ꯑꯍꯨꯝꯗꯨ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯔꯥꯀꯦꯁꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯣꯛ ꯆꯥꯛ ꯁꯥꯍꯜꯂꯣ ꯅꯠꯇꯦ ꯃꯣꯔꯣꯛꯁꯤꯕꯨ ꯀꯌꯥꯝ ꯊꯥꯛꯂꯖꯥꯠꯅꯣꯕ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯑꯁ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯗꯤ ꯁꯤꯗꯧꯔꯦꯍꯦ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯅꯣꯏꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯗꯣꯛꯇꯔ ꯀꯧꯅꯗꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯅꯦ ꯈꯔ ꯅꯦ ꯇꯥꯅꯅꯦ ꯍꯤꯞꯄꯒ ꯌꯥꯔꯛꯏꯁꯦ ꯉꯁꯥꯏꯗꯤ ꯑꯁ ꯂꯣꯏꯔꯕꯅꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯍꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟ ꯁꯥꯗꯅ
ꯅꯪꯗꯤ ꯐꯅꯌꯥꯝꯅ ꯐꯨꯖꯟꯈꯤꯗꯥꯏꯅꯦ ꯁꯝꯄ꯭ꯔꯥꯁꯅ ꯉꯥꯏꯈꯣ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯀꯩ ꯑꯃꯨꯛ ꯆꯤꯡꯅꯔꯤꯅꯣ ꯊꯤꯔꯛꯁꯤꯗ ꯁꯝꯄ꯭ꯔꯥꯁꯅ ꯉꯁꯥꯏꯒꯤ ꯁꯦꯃꯤ ꯀꯟꯗꯛꯇꯔꯅ ꯆꯦꯔꯣꯜ ꯇꯧꯕꯗꯣ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯁꯥꯂꯥ ꯎꯁꯤꯠꯇꯕ ꯈꯪꯉꯤꯕ ꯃꯥ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯈꯪꯕꯤꯔꯅꯨ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯂꯦꯞꯄꯨꯀꯣ ꯅꯣꯏ ꯑꯅꯤꯅ ꯂꯥꯟ ꯁꯣꯛꯅꯕꯗ ꯏꯔꯥ ꯂꯩꯇꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨꯅꯦ ꯃꯩꯁꯥ ꯂꯥꯡꯕ ꯌꯥꯎꯔꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯀꯩ ꯇꯧꯔꯨꯒꯦ ꯍꯥꯏꯅꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯥꯎꯖꯔꯔꯣꯏ ꯅꯪ ꯑꯗꯨꯝ ꯇꯧꯔꯨꯔꯣ ꯏꯕꯨꯡꯉꯣ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯅꯦ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯄ꯭ꯔꯣꯃꯤꯁ ꯔꯥꯀꯦꯁꯅ ꯋꯥꯁꯛꯇꯅꯒꯁꯨ ꯇꯧꯔꯤꯌꯦ ꯀꯩꯗꯧꯗꯣꯏꯕ ꯅꯪꯅ ꯇꯦꯟꯅ ꯀꯛꯂꯤꯕ ꯃꯥꯒꯤ ꯃꯁꯝꯗꯣ ꯄꯥꯟꯗꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯛꯂꯤꯕ ꯑꯇꯦꯟꯕ ꯃꯁꯝꯗꯣ ꯈꯥꯛꯑꯒ ꯁꯥꯡꯍꯟꯕ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯁꯝꯄ꯭ꯔꯥꯁ ꯅꯠꯇ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯟꯅꯒꯨꯝ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥ ꯍꯣꯇꯦꯜ ꯍꯥꯡꯅꯕ ꯊꯣꯡꯕ ꯊꯥꯛꯄ ꯍꯣꯠꯅꯩ ꯃꯌꯥꯝꯁꯨ ꯆꯥ ꯇꯟ ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯂꯥꯛꯅꯩ ꯊꯝꯕꯥꯜꯅ ꯇꯟ ꯍꯧꯔꯤ ꯂꯥꯡꯂꯦꯟꯅ ꯑꯔꯥꯛꯄ ꯃꯤꯈꯩꯒꯤ ꯆꯥꯅꯕ ꯄꯣꯠ ꯄꯤ ꯀꯣꯜꯂꯤꯛ ꯆꯥꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯅꯨꯄꯥ ꯃꯆꯥ ꯀ꯭ꯂꯥꯁ 9, 10 ꯀꯥꯕ ꯑꯅꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯗ ꯐꯥꯎꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯠꯄꯅꯤ ꯅꯨꯡꯇꯤꯒꯤ ꯂꯥꯡꯂꯦꯟꯒꯤ ꯍꯣꯇꯦꯜꯗ ꯇꯟ ꯆꯥ ꯆꯥꯏ ꯃꯇꯝ खरा सुटी लेबगी लाउद्रबा मतुंगदा ngasi amuk नौना लाई साइकिल दो होटल मनाक्ता खामलगा चंगले दोदोना निने तन पियो थंबालना हैमा नखोय अनि दि उदबा कुइरेदा दोदो nganba नखोय अनि बु कायदा मांगलुरगेने nganबना निने अखोय सुटी लेबगिने मतम खरा दिल्ली दा अखोय फैमिली पुन्ना कोइबा चलुये ओ अदुननिदना आइने नखोय अनि उदे हाबदि दोदो ममित्तो चप्था चप्था येंगलगा निने चिचे लांगलिंदी हो लइये नखोय नचेदो लइये मनिंगदने ग्लास आम थोखिबने नोय तन कया पिरोबा nganbana हानगी दमाना दुम पियो निने होय होय पीगे हाइनरिङै तंजा दुदा लांगलेनसु प्लेट अमदा ग्लास खरा हापलगा चंगलई अनि दो फमलगा लेरंबदुदा ngaga नोय अनि दि काय लेरिबा नांगैदि दोदोसु nganbasu langlengi fajaraba joy taba amugo masamdu yaurongdabadुदा ingak ngakna yengduna le फट हेक उबगा मसक लौसिनबा ngamlamde ani du wa amata ngangdana munna yengraga lei langlen ani दुगी मनाक्ता चंगसिलगा कइनो कइदौरगे दोदोना चिचे अखोदि चेगे मसकसे खंगलुद्रे langलेना नोकलगा अइगे सकसे फजा थोकलंबसिदा खंगदिरो nganbana अस सकति अदुम फजैसे अदो समदि कायदि चखरगे हो समदो समादों लौरगा न योनथोखरे पैसा पाइद्रेने नसीसे दोदोना अस चे पैसा द अखोदा हारसु याय अस पामुई समदो nganbana नुवाइतना चिचे सम सांगबदो यामना फजबनी तत अंगांगना करी खंगदना वा यामना चिल्ले सम सांगबसे नो यामना पामलगना नबानी दो खाओदना अदुगा नबानी अमना अमदा यिंगलो कइनो थंबालना हैमा अंगांगा मानरगा लेरेदो तन चासे अमुक्ता पियुने नंगबो langlen tan do lौरगा टेबल दा थम्मी से चाथोसे ट्यूशन अमुक थेंखिनी को नोयने वाथिंगांग लेरनु अनि दो फट येने दोदोना तपना nganba जे langlen से संकक पुदगी कइनो मतोरुमिको langlen ना हे कइनो नबानी ना nganगनी दो थंबालना अंगांगदा मुगलकना लेरनु से थोइबी बेसन केजी अहु खैता लेरु सोसे होयन बोरा हुनबा अमत्ता लेरमद्रे होय इमा पैसा दो पिरो पैसा दो लौरगा langlen पॉकेट हापचिली मखुतो हुमलगा नोय अनि चाहोरो को आई दुकान फावबदा काथोरुखिगे langlen बेसन दो दुकान दगी लौरुरगा लंबीदा हलकपदा थोमबदो कोक थेने थोमबा तोमालोगे अमत्ता पोक्चबा मचानुपानी सहीदी 30 मुक सुरबनी युम कैदी पांड्री
Mamanaba kharaga tawraga numit chupa lamjau sorokta chatlaga leibani thabak amatasu sude direct laisusu phajana tamde Thomba mamanaba aniga lerami langlen ubada nupa amana ai asibu maning lekaigi hotel phambi thambalgi machanupi langleno natroi taw nupa aniduna mani ne taw hais masanga se tena kaklam leni sida Thomba langlengi manakta sangsilaga kharan non tharaga hais nangdi balla olam lena kaino aina de nang lawraga imaugi mamau ohengena khalli aduga loina soireda sidi langlen nangi samdo amuk hapchinbra natraga khakra matawro fibamdo yengbuda yamna hainadreba laba malene ahumdo karimnaraga nuglai langlen mamit phaina yengi wadi ngangde Thombana mamit kaze phaina yengi itaw mamit ase eye drop amut hapsiro nupa amana hapse taw hapse ahumdo langlengi manakta hena naksle langlena he lep liba khongpham du dagine hanto natrabadi aphaba oiroi Thomba ki hai ki ai ki kamai na tong yang ki ang kadau doi ba nasam ka asu nasadi nupa ondedana nang lekhok tagi pat thadalura ha langlen asawba khangba ngamdre sangsillaga Thombagi mamaida kimna anirak ahumlak hanjinduna thinjilli mamanaba anidu sangsilake tawbaga pairamba besondo khubam ama pairaga mamitta saisillaga taramba chai ama khullaga tanaduna kanthatli nupa amana ayo itaw sidi chalo slawe chelasi itaw lao chelasi laba ole masidi ne pura leshabi labane chelo itaw ahumdu thebadagi hena yangna chenkre langlena he ngai kho mithi bongsa ngai kho nakhoi ngai kho minnai macha sing sidi arembada beson ga loina mangi ba se bora ani hom da hobu su kana ni minnai macha nilamna mama bungba chatkhrubro ina khundina aina brush ta holamaga ne bread ka chaga ne thanam labani masado ison sole school di chalhalaro singa sidi hoi ima chalhalurano adudi ima aisu college chalukhige first period class lei hoi chaluro adu salti kamaina tawba aina loram labani ima nangdi sarabro sadriye mama horen chalage chalukhige nilam hek chatkibaga phone ama lai ina khunbi ihe bema nangi phone se kawra male ni he hoine kawine ima amuta puthopiro ina khunbina mobile do machanu bidapi se kanano yengo call lakhibani nilam phone da yengi message ama lerami madu yenglaga haifet noi ina khunbina kanano ne tamoro ba nema horen class loiraga thabak amata chamina sena hairapa is chalu pakhang lai sabi thabak punna samina ba kaide yai imana yai chalu as akhoi ma sidi ba ho ima ko shu kalakte ko chalo iren jana thauko gari do ho ima ina khunbi majanu pina setkibaga mathakta ka khalai sampras mobile do met laga phamung de lerami ina khunbina kaino bungba makhol duna PUBG sanai ne mom karino PUBG idea as akhoi palem sidi PUBG haibine PUBG game ni kaino ne as kana da badane bungba nasado ngak tang potha hobuna phai ko na che ne chak loram le
ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯈꯔ ꯊꯨꯅꯅꯦ ꯀꯟꯈꯠꯅꯕ ꯅꯁꯥꯗꯣ ꯁ꯭ꯀꯨꯜ ꯂꯦꯞꯄꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯦ ꯈꯪꯍꯧꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯃꯣꯝ ꯑꯣꯏꯅ ꯆꯥꯔꯨꯔꯣ ꯅꯪ ꯄꯥꯕꯨꯡ ꯎꯔꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯁꯝꯄ꯭ꯔꯥꯁ ꯒꯦꯝꯗꯣ ꯁꯥꯟꯅ ꯍꯣ ꯎꯗꯅꯕ ꯆꯪꯍꯜꯂꯛꯀꯅꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯅ ꯆꯪꯉꯛꯀꯅꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯃꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯁꯨ ꯃꯣꯝꯅ ꯍꯥꯏꯕꯗꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯀꯌꯥꯗꯅꯣꯕ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯕꯨꯡꯕꯥ ꯉꯥꯎꯁꯤꯟꯅꯅꯨ ꯐꯖꯅ ꯄꯣꯊꯥꯎꯀꯣ ꯑꯁ ꯍꯣꯏꯕ ꯃꯣꯝ ꯁꯤ ꯃꯨꯊꯠꯄ ꯐꯔꯛ ꯇꯥꯔꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯊꯠꯂꯗꯧꯅꯦ ꯆꯥꯛꯇꯣ ꯑꯩ ꯆꯥꯒꯦ ꯍꯣꯔꯦꯟ ꯋꯥꯏ ꯑꯗꯣ ꯆꯝꯐꯨꯠꯇꯤ ꯍꯧꯖꯤꯛ ꯆꯥꯅꯕ ꯈꯤꯇꯪ ꯐꯨꯠꯄꯤꯔꯝꯃꯨ ꯍꯣꯏ ꯐꯨꯠꯂꯛꯀꯦ ꯀꯨꯏꯔꯅꯨꯀꯣ ꯃꯨꯊꯠꯂꯣꯀꯣ ꯔꯥꯀꯦꯁꯇꯨ ꯃꯌꯨꯝꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯉꯥꯡꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯆꯝꯄ꯭ꯔꯥꯁꯇ ꯀꯣꯜ ꯇꯧꯔꯛꯏ ꯁꯝꯄ꯭ꯔꯥꯁ ꯐꯣꯟꯗꯣ ꯄꯥꯏꯗꯦ ꯀꯛꯊꯠꯂꯤ ꯑꯃꯗꯨꯁꯨ ꯍꯟꯖꯤꯟ ꯅꯝꯗꯅ ꯇꯧꯁꯤꯜꯂꯛꯏ ꯍꯦ ꯁꯛ ꯃꯤꯅ ꯀꯛꯑꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯁꯣꯝꯗ ꯃꯤꯁꯟ ꯍꯧꯔꯒꯅꯦ ꯂꯣꯏꯅ ꯀꯥꯏꯔꯦꯁꯦ ꯑꯦ ꯈꯣꯟꯗꯥꯁꯤꯗꯤ ꯑꯔꯨꯕ ꯑꯣꯏꯔꯝꯅꯤ ꯈꯪꯉꯗꯤ ꯀꯣꯛ ꯄꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯅꯪꯗꯤ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯔꯛꯑꯣ ꯍꯣ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯉꯥꯡꯕꯗꯅꯦ ꯑꯩ ꯌꯨꯝꯗꯒ ꯂꯩꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯅꯍꯥꯔꯣꯟ ꯌꯥꯎꯈ꯭ꯔꯁꯤꯔꯥꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤꯔꯥꯅ ꯇꯧꯔꯛꯏꯅꯦ ꯍꯣꯏꯂꯣꯡ ꯅꯪ ꯋꯥꯊꯤ ꯉꯥꯡꯅꯕ ꯀꯣꯜ ꯇꯧꯔꯛꯏꯔꯥ ꯋꯥꯊꯤ ꯅꯠꯇꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯚꯥꯏ ꯊꯤꯔꯝ ꯆꯦꯟꯕꯗ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯈꯟꯗꯅ ꯁ꯭ꯀꯨꯜꯗ ꯂꯣꯟꯅꯒ ꯌꯦꯡꯅꯔꯒ ꯏꯔꯥꯡ ꯆꯥꯅꯕꯗꯣ ꯐꯪꯗ꯭ꯔꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯅꯦ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯣꯟꯂꯤ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡꯒꯁꯦ ꯊꯤꯅ ꯅꯨꯡꯁꯤ ꯃꯧ ꯑꯅꯧꯕ ꯆꯦꯜꯂꯛꯄꯗꯒꯤ ꯍꯦꯜꯂꯤ ꯊꯃꯣꯏꯁꯦ ꯋꯥꯔꯤꯕ ꯄꯨꯡꯁꯣꯟꯗ ꯁꯣꯟꯊꯈ꯭ꯔꯦꯗ ꯊꯃꯣꯏꯒꯁꯦ ꯊꯃꯣꯏ ꯀꯟꯈꯠꯅꯕ ꯊꯃꯣꯏ KG 2-3 ꯀꯪꯂꯞꯅ ꯊꯥꯎ ꯅꯝꯂꯞ ꯇꯧꯔꯒ ꯉꯧꯔꯒ ꯆꯥꯁꯤꯕ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯙꯞ ꯇꯧꯔꯒ ꯂꯧꯕ ꯄꯩꯁꯥꯁꯤꯡꯗꯨꯅ ꯆꯥꯔꯒ ꯍꯛꯆꯥꯡꯁꯦ ꯊꯥꯛꯄꯅꯦ ꯏꯁꯥꯁꯦ ꯐꯣꯂꯥ ꯁꯥꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯃꯅꯤꯡꯗ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯁꯝꯄ꯭ꯔꯥꯁ ꯍꯤꯡ ꯑꯔꯣꯏꯕꯗ ꯀꯥꯔꯦ ꯍꯦ ꯃꯤꯅꯥꯏ ꯅꯪꯅ ꯊꯤ ꯐꯥꯏꯗꯔꯤꯗꯨꯗ ꯑꯃꯨꯛ ꯀꯂꯦꯖꯥꯃꯨꯛ ꯆꯥꯅꯤꯡꯉꯛꯏꯔꯥ ꯑꯩ ꯃꯤ ꯊꯥꯔꯒꯅꯦ ꯊꯤꯜꯍꯜꯂꯛꯀꯦ ꯑꯃꯨꯛ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯐꯥꯏꯗꯔꯣ ꯅꯪꯅꯗꯤ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ ꯚꯥꯏ ꯑꯁꯦꯡꯕꯅꯤ ꯉꯔꯥꯡ ꯅꯟ ꯁ꯭ꯇꯣꯞꯇꯅꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯗꯣ ꯏꯁꯥꯁꯦ ꯐꯗ꯭ꯔꯛ ꯇꯥꯔꯦ MB ꯌꯥꯝ ꯆꯥꯎꯋꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯗꯣ ꯑꯩꯒꯤꯗꯤ ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ ꯍꯦꯛꯇ AK-47 ꯍꯦꯟꯅꯅꯦ ꯀꯥꯞꯊꯕꯅꯦ ꯌꯥꯔꯦ ꯅꯪ ꯊꯝꯃꯣ ꯁꯝꯄ꯭ꯔꯥꯁ ꯐꯣꯟ ꯄꯠ ꯀꯛꯊꯠꯂꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯁ꯭ꯀꯨꯜ ꯂꯥꯛꯏ ꯀ꯭ꯂꯥꯁꯀꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯒꯤ ꯃꯊꯣꯏꯅ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯄꯗꯣ ꯎꯏ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯀꯅꯥꯅꯣ ꯑꯃꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ ꯅꯨꯄꯥ ꯑꯃꯅ ꯑꯌꯣ ꯀꯣꯛꯁꯦ ꯂꯥꯡꯂꯦꯟꯅ ꯑꯉꯥꯡꯅꯦꯅ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯅꯃꯤꯠꯇꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯛꯏꯗꯨꯕꯣ ꯈꯨꯅꯝꯁꯤꯅꯅꯦ ꯅꯃꯥꯏꯗꯨꯗ ꯁꯠꯆꯤꯜꯂꯛꯇꯅꯕ ꯑꯔꯦꯝꯕꯗ ꯅꯃꯥꯏꯗꯣ ꯉꯥꯛꯁꯪ ꯉꯥꯡꯉꯤꯗꯣ ꯒꯨꯅ ꯁꯣꯔꯤ ꯌꯥꯔꯦ ꯁꯣꯛꯄ꯭ꯔꯥ ꯅꯪꯗꯤ ꯁꯣꯛꯇꯤꯌꯦ ꯑꯗꯣ ꯚꯥꯏꯗꯤ ꯑꯩꯁꯨ ꯁꯣꯛꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝꯐꯝ ꯕꯦꯟꯁꯇꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯒꯨꯗꯣ ꯉꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤ ꯃꯀꯣꯛꯇꯣ ꯅꯥꯜꯂꯒ ꯕꯦꯟꯁ ꯑꯍꯥꯡꯕ ꯑꯃ ꯊꯤꯔꯛꯏ ꯂꯥꯡꯂꯦꯟꯒ ꯍꯦꯛ ꯊꯪꯅꯅ ꯕꯦꯟꯁ ꯑꯃ ꯍꯥꯡꯂꯝꯃꯤ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯃꯊꯣꯏꯅ ꯀꯩꯗꯧꯅꯔꯤꯅꯣ ꯍꯣ ꯀꯣꯛ ꯏꯁꯤꯟꯅꯔꯤꯅꯦ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯁꯣꯛꯇꯤꯌꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯂꯥꯡꯂꯦꯟ ꯃꯉꯛ ꯍꯥꯏꯔꯒ ꯈꯪꯗꯦ ꯑꯩꯁꯨ ꯃꯊꯣꯏꯅ ꯑꯃꯨꯛ ꯉꯁꯤ ꯈꯛꯇꯪ ꯀꯥꯔꯛꯄ ꯃꯥꯜꯂꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯗꯦ ꯑꯗꯣ ꯁꯦ ꯅꯪ ꯅꯍꯥꯟꯒꯤ ꯅꯣꯠꯕꯨꯛꯁꯤꯡꯗꯣ ꯂꯣꯏꯔꯦ ꯌꯥꯝ ꯊꯨꯅ ꯁꯤꯜꯂꯤꯅ ꯂꯣꯏꯊꯣꯛꯑꯕꯅꯦ ꯄꯨꯂꯞ ꯑꯗꯣ ꯂꯥꯡꯂꯦ ꯑꯩ ꯀꯣꯆꯤꯡ ꯆꯠꯂꯦ ꯑꯗꯣ ꯁꯖꯦꯁꯟꯗꯣ ꯄꯤꯔꯛꯄꯒ ꯅꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯀꯦꯀꯣ ꯍꯣꯏ ꯄꯤꯔꯛꯑꯣ ꯉꯥꯏꯈꯣꯅꯦ ꯉꯔꯥꯡꯒꯤ 3ꯗꯨꯁꯨ ꯁ꯭ꯀꯨल ꯀꯥꯔꯛꯄ ꯎꯕ꯭ꯔꯣ ꯎꯗꯤꯌꯦ ꯑꯩꯅ ꯈꯟꯕꯗ ꯉꯔꯥꯡꯒꯤꯗꯣ ꯁꯣꯏꯗꯅ ꯔꯤꯑꯦꯛꯁꯟ ꯄꯥꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ
Hayeng amuk wari sigi maka punna taminarasi.